Ministry of Home Affairs na sinduna haukiba April mangada New Delhi da pangthokiba furup anigi mihut kangbu sing yauraba Manipur da santi puraknaba lambi semnaba santi gi wari sanakiba thado inpe Manipur TIM na taramna oi Mifamaduda All Manipur United Clubs Organization Amuko and Federation of Civil Society Folks ki mihut sing yaukiba amadi atopa maikaidana Zomi Council JC Mar Inpui HI ZHQ United Jo Organization UZO amadi Kukizo Council KZ Sina Sarupyaki Adubu Mifamaduda Maite Furuki Achoba Loop ama oiriba Coordinating Committee on Manipur Integrity Kokomigi Mihut Singsu Yaukidabada TIM na nungaitaba phongdorakli Irang thokiba chahi English ngani kun humdoi adugi May tarukta TIM na santi purakna ba amadi khatna chainaba si khudakta lepnaba kokomiga pulaga thaurang taurambani adubu kukigi akan naring saba singna akan bawafam thamlakpadagi thaurang pumba kaikhi state asida santi thugaiba pamba kukijo village volunteer na luchingba coordinating committee on village volunteers CCVV Eastern Zone KZVV EZ aduga oida padaba kharana sajinba forum Federation Council of 5 Haibadi Fake Thadau Tribe Council GHQ TTC GHQ any Kuki Tribe Council Manipur AKTM Kuki Reformation Forum KREF Lomhang Som LS Amadi World Kuki Joint Electoral Council GHQ WKZIC GHQ Asina Hoziksu Kuki Furuki Mode Sinduna Yetuna Lady PR Lairaba Fauba Manipur National Highway Lambi Singda Free Movement Chatnaba Ngamdana Lady Basi Yamna Chauba Wahang Ama Oidi Kashmir da Santi Purakpa Ngamkiba Central Laingakna Manipur da Karigi Ngamloi Haina TIM na Hangdakli Manipur da English Singamaga Chamapan Mari Futtaragi Matamdagi Insurgency ga Mari Lainaba Thodok Wathokna Kunayasida Irang Thoktuna Lakli Thadau Furupki Mioina Irang Asida Satina Kudong Tiba Nankibani Adubu TIM na Hoziksu Manipur da Tangdu Laitaba Hanjin Hanaba Honabada Atay Party Singapuna Chatmin Nagani Haiba Si Leng the Bawafam ni Haina TIM na Fundorakli